ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯥꯇꯩ ꯆꯥꯗꯕ ꯃꯪ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯑꯣꯖꯥ ꯁꯥꯄꯝ ꯍꯦꯃꯟꯇ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯡꯊꯤꯜꯒꯨꯝꯃꯤ ꯃꯩꯁꯥ ꯀꯌꯥ ꯌꯥꯎꯗꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗ ꯐꯝꯕꯗ ꯄꯦꯟꯗꯕ ꯃꯇꯝꯅꯤ꯫ ꯌꯨꯝꯒ ꯍꯦꯛ ꯇꯥꯏꯅꯕ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯕꯗ ꯏꯊꯧ ꯆꯤꯟꯖꯔꯤꯕ ꯑꯩꯕꯨ ꯏꯃꯥꯅ ꯆꯩ ꯊꯥꯡꯗꯨꯅ ꯀꯧꯔꯛꯏ꯫ "ꯏꯕꯣꯇꯣꯝꯕ, ꯃꯗꯨꯅ ꯄꯨꯛ ꯊꯟꯕ ꯌꯥꯔꯣꯏ, ꯂꯥꯎ, ꯆꯤꯡꯗ ꯆꯠꯇꯨꯅ ꯅꯃꯥꯟꯅꯕꯒꯨꯝ ꯁꯤꯡꯖꯥ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯌꯥꯜꯂꯨꯔꯥ꯫" ꯑꯩꯍꯥꯛ ꯇꯥꯁꯤꯟꯅꯗꯅ ꯑꯇꯤꯌꯥꯗ ꯑꯉꯥꯡꯁꯤꯡꯅ ꯄꯥꯏꯍꯜꯂꯤꯕ ꯇꯦꯂꯪꯒꯥꯁꯤꯡꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤ꯫ ꯃꯥꯒꯤ ꯇꯦꯂꯪꯒꯥꯁꯤꯡꯗꯨ ꯆꯨꯝꯅ ꯄꯥꯏꯍꯟꯗꯗꯨꯅ ꯑꯃꯒ ꯑꯃꯒ ꯀꯣꯠꯁꯤꯟꯅꯗꯨꯅ ꯆꯤꯡꯊꯠꯅꯔꯤ ꯊꯥꯗꯠꯅꯔꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛꯀꯥꯜꯒꯤ ꯃꯤꯁꯤꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯅꯕ ꯇꯥꯟꯅꯩ, ꯆꯥꯡ ꯌꯦꯡꯅꯩ ꯄꯤꯛꯈ꯭ꯔꯕ ꯂꯝꯄꯥꯛ ꯃꯆꯥꯗꯨꯒꯤ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨꯗ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯗꯣꯔꯤ ꯇꯠꯇꯨꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯇꯝꯅ ꯄꯥꯏꯊꯈ꯭ꯔꯕ ꯇꯦꯂꯪꯒꯥꯗꯨꯕꯨ ꯈꯨꯜꯂꯨꯅꯕ ꯃꯅꯤꯡ ꯇꯦꯛꯊꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯤ, ꯀꯣꯆꯤ ꯇꯠꯂꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯟꯅꯔꯗꯨꯅ꯫ "ꯂꯥꯛꯑꯣꯅꯦ, ꯀꯇꯜꯂꯥꯕ ꯅꯪꯕꯣ, ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫" ꯏꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯅꯤ꯫ ꯑꯩꯅ ꯆꯠꯇꯅꯕ ꯀꯔꯤꯅꯣ ꯈꯔ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯅ ꯊꯨꯖꯤꯜꯂꯛꯏ꯫ "ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯅꯅꯥꯎꯅꯨꯄꯥ ꯕꯣꯕꯣꯗꯤ ꯉꯁꯤꯒꯤ 2ꯔꯛ ꯁꯨꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯩꯔꯤꯁꯤꯡꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯣ? ꯏꯀꯥꯏꯗ꯭ꯔꯣ?" ꯑꯩꯅ ꯑꯃꯨꯛ, "ꯆꯤꯡꯈꯣꯡꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯗꯨ ꯃꯈꯣꯏꯕꯨ ꯀꯤꯗꯖꯥꯠꯂꯣ?" ꯑꯩꯅ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯩꯗꯣꯛꯅꯕ ꯃꯔꯤ ꯂꯩꯅꯗꯅ ꯍꯥꯏ꯫ "ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯈꯣꯏ ꯑꯗꯨꯝ ꯀꯥꯞꯅꯖꯁꯅꯨ, ꯊꯥꯡ ꯄꯥꯏꯕ ꯅꯪꯗꯤ ꯁꯤꯡꯖꯥ ꯌꯥꯜꯂꯒ ꯑꯗꯨꯝ ꯃꯍꯜꯂꯛꯎ꯫ ꯑꯩꯕꯨꯗꯤ ꯀꯤꯕꯤꯗꯦꯗ, ꯃꯈꯣꯏ ꯀꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯤꯕꯅꯤ꯫" "ꯑꯗꯨꯅꯤ ꯏꯆꯥꯗꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤ꯫" ꯑꯩꯍꯥꯛ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯇꯨꯄꯤꯒ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯩ꯫ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯃꯣꯃꯣꯟ ꯀꯥꯁꯨ ꯂꯣꯟꯅ ꯅꯣꯛꯆꯩ꯫ ꯃꯔꯝ ꯑꯣꯛꯄ ꯅꯨꯄꯥꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯃꯥꯏ ꯄꯥꯛꯆꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯇ ꯈꯪꯕꯒꯨꯝꯕꯅꯤ꯫ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯈꯨꯡꯒꯪꯗꯨꯗ ꯆꯥꯎꯖꯔꯛꯂꯕꯁꯨ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯃꯇ ꯆꯤꯡꯗ ꯆꯠꯇꯨꯅ ꯊꯧ ꯊꯤꯔꯛꯄ ꯂꯩꯈꯤꯗꯦ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯗꯅ ꯌꯥꯊꯣꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯕ ꯏꯃꯥꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯑꯁꯨꯝꯅ ꯊꯥ ꯑꯃꯇꯪ ꯃꯔꯝ ꯑꯣꯛꯄꯅ ꯏꯃꯧꯒ ꯑꯩꯒꯅ ꯆꯍꯤ ꯑꯃ ꯒ꯭ꯌꯥꯁꯀꯤꯗꯃꯛ ꯃꯊꯥ ꯁꯥꯔꯣꯏꯗꯧꯔꯤꯕꯅꯦ꯫ ꯎꯃꯪ ꯀꯣꯛꯊꯣꯛꯄꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯥꯕ ꯍꯦꯟꯒꯠꯂꯦꯅ ꯔꯦꯗꯤꯑꯣꯗ ꯀꯔꯤꯗ ꯂꯥꯎꯔꯤꯕꯗꯣ? ꯑꯩꯗꯤ ꯆꯨꯝꯅ ꯇꯥꯕ ꯈꯛꯇ ꯅꯠꯇꯦ, ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯍꯣꯏꯅ ꯑꯩꯕꯨ ꯇꯟꯕꯣꯏ ꯅꯤꯡꯕꯅꯤ꯫ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃꯗ 1,300-400 ꯌꯧꯔꯗꯕꯨ ꯀꯅꯥꯒꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯏꯪꯗꯨꯅ ꯂꯩꯗꯣꯏꯅꯣ? ꯋꯥꯠꯂꯤ, ꯌꯥꯝꯅ ꯁꯥꯒꯠꯂꯛꯈꯤꯅꯤ꯫" ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯒ꯭ꯌꯥꯟꯗꯨꯗ ꯑꯩꯍꯥꯛ ꯉꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯁꯤꯇꯥ 3 ꯅꯣꯛꯂꯒ ꯄꯥꯅ ꯃꯇꯞ ꯑꯃ ꯂꯥꯟꯁꯤꯜꯂꯤ, ꯑꯩꯉꯣꯟꯗꯁꯨ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯍꯥꯟ ꯃꯈꯩ ꯅꯤꯡꯊꯝꯊꯥꯗ ꯍꯪꯒꯥꯝ ꯍꯥꯎꯇꯦꯗ ꯍꯥꯏꯕꯗꯣ ꯉꯁꯤ ꯀꯝꯗꯧꯒꯤ ꯌꯦꯡꯕ ꯇꯥꯔꯦ꯫ ꯊꯦꯡꯈ꯭ꯔꯅꯤ ꯃꯣꯏ ꯕꯕꯥ." ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯃꯃꯥꯡ ꯆꯤꯡꯗꯨ ꯇꯝꯅ ꯑꯩꯍꯥꯛ ꯄ꯭ꯔꯞ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯁꯪꯇ꯭ꯔꯤꯛ ꯁꯪꯂꯝꯕ ꯆꯤꯡꯗꯨꯝ ꯃꯆꯥꯁꯤꯡꯗꯣ ꯏꯉꯥꯡ ꯏꯀꯣꯛ ꯀꯣꯛꯂꯤ꯫ ꯂꯧꯁꯤꯡ ꯍꯦꯛ ꯂꯣꯏꯅꯈꯤꯕꯗꯒꯤ ꯈꯨꯟꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯃꯤꯀꯣꯛ ꯑꯃ ꯅꯠꯇ꯭ꯔꯒ 2-3ꯅ ꯅꯨꯡꯇꯤꯒꯤ ꯍꯣꯟꯊꯔꯛꯂꯤꯕ ꯁꯤꯡꯖꯥ ꯃꯄꯨꯟꯁꯤꯡꯗꯨ ꯆꯤꯡꯗꯨꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯅꯤ? ꯊꯤꯡꯂꯨꯕꯁꯨ ꯉꯝꯐꯝ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯒ꯭ꯌꯥꯁ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯂꯩꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯃꯜ ꯇꯥꯡꯕꯒꯤ ꯃꯊꯛꯇ ꯋꯥꯠꯇꯅ ꯐꯪꯕꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯆꯤꯡꯗꯨ ꯌꯧꯔꯒꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯂꯦ꯫ ꯁꯤꯡ ꯌꯥꯟꯕ, ꯁꯟ ꯁꯦꯟꯕ, ꯏꯟꯁꯥꯡ ꯊꯤꯕ, ꯅꯥꯎꯔꯤ ꯀꯥꯞꯄ, ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ꯫ ꯑꯉꯝꯕꯤ ꯊꯥꯛꯇ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯆꯠꯊꯅꯔꯤ, ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯇꯣꯡꯖꯕꯤꯗ꯫ ꯑꯩꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯤꯗꯣ, ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯀꯔꯤꯒꯤ ꯖꯥꯠ ꯇꯥꯍꯜꯂꯨꯒꯗꯒꯦꯗꯣ? ꯍꯧꯔꯦ ꯃꯥꯏ ꯍꯥꯏꯖꯕ ꯉꯝꯗꯕ ꯖꯤꯕꯁꯤꯡꯕꯨ ꯖꯕꯠ ꯌꯥꯟꯊꯠꯄ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯛꯊꯣꯡ ꯐꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯔ ꯁꯨꯛꯄ ꯃꯤ ꯀꯌꯥ ꯆꯪꯅꯗꯕ
ꯂꯣꯛ ꯃꯆꯥ ꯑꯃꯔꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ, ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯩꯅ ꯐꯝꯂꯤꯕ ꯖꯒꯥꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯃꯥꯏꯗ ꯈꯥꯎ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯕ ꯑꯩꯅ ꯎꯔꯝꯃꯤ꯫ ꯐꯠꯇ ꯍꯥꯎꯗꯤꯔ ꯅꯤꯡꯅ ꯆꯩ ꯑꯃꯅ ꯏꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯨꯝ ꯂꯨꯝ ꯂꯥꯎꯏ꯫ ꯐꯠꯇ ꯍꯥꯎꯗꯤꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯔꯝꯗꯤ ꯐꯤꯒꯤ ꯈꯥꯎꯗꯨꯒꯤ ꯃꯊꯛꯇ ꯊꯧꯔꯤ ꯑꯃꯅ ꯌꯥꯝꯅ ꯆꯦꯠꯅ ꯅꯤꯡꯊꯤꯅ ꯀꯤꯔꯤ, ꯆꯤꯡꯅꯔꯞ ꯇꯧꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯕꯣꯝꯒꯨꯝꯕꯁꯨ ꯃꯥꯟꯗ꯭ꯔꯕꯅ ꯊꯧꯔꯤꯗꯨ ꯊꯣꯛꯀꯦ ꯂꯥꯛꯅꯩ, ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯃꯟꯈꯤꯗꯨꯅ ꯈꯥꯎꯗꯨꯒꯤ ꯃꯆꯤ ꯑꯃ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯐꯠ ꯂꯦꯟꯊꯠꯂꯤ꯫ ꯑꯍꯣꯕꯗꯨꯗꯒꯤ ꯂꯨꯄꯥ 1000 ꯆꯠꯄꯤ ꯃꯆꯤ ꯈꯔ ꯁꯠ ꯂꯤꯊꯔꯛꯏ꯫ ꯑꯩꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯎꯅꯥ ꯋꯥꯅꯥ ꯈꯔꯅ ꯈꯥꯎꯗꯨꯕꯨ ꯌꯣꯝꯁꯤꯜꯂꯒ ꯀꯣꯛꯊꯣꯡ ꯐꯥꯗ꯭ꯔꯤꯕ ꯁꯤꯡꯕꯨꯟ ꯃꯔꯛꯇꯨꯗ ꯄꯨꯟꯁꯤꯜꯂꯒ ꯀꯣꯛꯇ ꯊꯥꯡꯒꯠꯂꯗꯨꯅ ꯑꯩꯍꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯑꯩꯍꯥꯛ ꯈꯣꯡ ꯊꯥꯡꯂꯤꯕ꯭ꯔꯥ ꯄꯥꯏꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯈꯜꯂꯤ, ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯡꯁꯤ ꯏꯁꯤꯡꯗꯨꯗ? ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯥꯎꯈꯨꯝ ꯈꯔꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯤ ꯂꯩꯅꯕꯒꯨꯝ ꯐꯥꯎꯏ꯫ ꯃꯗꯨꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯆꯤꯡꯈꯣꯡꯗꯨꯗ ꯅꯍꯥꯔꯣꯜ ꯂꯥꯜꯍꯧꯕꯁꯤꯡꯒ ꯁꯤꯐꯥꯏꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯃꯈꯣꯏ 5-6 ꯁꯤꯈꯤ, ꯈꯔꯅ ꯐꯥꯈꯤ꯫ ꯃꯈꯣꯏꯅ ꯀꯜꯂꯣꯠꯂꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯑꯃ? ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ 1000 ꯆꯠꯄꯤꯅ ꯆꯤꯡꯕ ꯅꯣꯠꯀ ꯅꯝꯃꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯒꯁꯨ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ, ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯊꯨꯅ ꯌꯧꯍꯧꯕꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯩꯍꯥꯛ ꯄꯥꯏꯅꯤꯡꯂꯝꯃꯤ꯫ ꯂꯃꯈꯥꯡꯗ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯈꯛ ꯀꯥꯈꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯇꯥꯏꯇꯣꯝꯕ, ꯀꯣꯛꯊꯣꯡꯁꯨ ꯐꯥꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯂꯗꯤ ꯀꯩꯗꯧꯔꯒꯦ?" ꯆꯤꯟꯗꯒꯤ ꯄꯥꯏꯊꯣꯛꯈꯤ, "ꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯈꯤꯗꯅ ꯀꯨꯝꯂꯛꯂꯕꯅꯤ꯫ ꯃꯁꯤꯁꯨ ꯂꯨꯝꯃꯤꯗꯣ꯫ ꯇꯥꯗꯒꯤ ꯐꯤꯕꯝꯗꯨꯗꯤ ꯌꯧꯕꯒ ꯅꯪꯗꯧ ꯃꯥꯟꯗꯦꯗ꯫ ꯏꯁꯤꯡ ꯌꯥꯎꯔꯤ, ꯁ꯭ꯋꯥꯏꯗ ꯂꯥꯏꯕꯛ ꯌꯦꯡꯒꯦꯔꯣ?" ꯅꯠꯇꯦ, ꯌꯥꯅꯤ꯫ ꯌꯨꯝ ꯌꯧꯅꯕ ꯍꯦꯛꯇ ꯆꯦꯜꯂꯒꯦ." ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯃꯈꯣꯏ ꯅꯣꯛꯍꯧꯏ꯫ ꯃꯗꯨꯃꯛꯅ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯏꯌꯥꯡ ꯌꯥꯡꯍꯜꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖꯍꯧꯏ, ꯑꯩꯕꯨ ꯆꯤꯡꯅꯍꯧꯗꯦ꯫ ꯑꯉꯛꯄ ꯑꯩꯒꯤ ꯋꯥꯈꯜꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯊꯟꯇ ꯏꯀꯣꯛꯇ ꯃꯥꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ꯫ ꯆꯤꯡꯗꯨꯒ ꯌꯨꯝꯒ ꯄꯪꯂꯥꯞ ꯂꯥꯞꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯧꯕꯗꯤ ꯅꯥꯏꯗ꯭ꯔꯤ꯫ ꯋꯥꯈꯜꯒ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯒ ꯃꯣꯠ ꯈꯦꯟꯅꯕꯅ ꯀꯌꯥꯗ ꯂꯥꯡꯇꯛꯅꯔꯤꯕꯅꯣ? ꯋꯥꯈꯜꯗꯤ ꯌꯨꯝ ꯌꯧꯈ꯭ꯔꯦ, ꯑꯗꯨꯒ ꯏꯈꯣꯡ ꯑꯅꯤꯁꯤꯅ ꯆꯤꯡꯆꯦꯞꯇ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏꯗꯕ ꯊꯧꯗꯣꯛꯇꯨꯗ ꯏꯁꯥꯃꯛꯅ ꯆꯤꯡꯅꯔꯗꯨꯅ ꯀꯣꯛꯊꯣꯡꯗꯨ ꯊꯥꯗꯨꯅ ꯃꯌꯣꯝꯗꯨ ꯐꯤꯕꯝ ꯀꯥꯏꯕ꯭ꯔꯥ ꯑꯃꯨꯛ ꯆꯦꯛ ꯇꯧꯖꯩ꯫ ꯁꯣꯏꯕ ꯂꯩꯇ꯭ꯔꯦ꯫ ꯏꯕꯣꯇꯣꯝꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯃꯤꯡꯒꯤ ꯃꯥꯡ-ꯇꯨꯡ ꯑꯅꯤꯃꯛꯇ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯛꯅꯔꯝꯕ ꯑꯃꯗꯤ ꯊꯤꯍꯜꯂꯝꯕꯅꯣ? ꯑꯗꯨꯒ ꯉꯁꯤꯅ ꯀꯌꯥꯗ ꯅꯤꯡꯊꯤꯔꯕ? ꯍꯔꯥꯎꯒꯅꯤ ꯌꯥꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇꯒꯤ ꯏꯁꯥꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯌꯥꯝ ꯕ꯭ꯔ ꯕ꯭ꯔ ꯀꯥꯞꯈꯠꯂꯛꯏ꯫ ꯃꯆꯨ ꯂꯣꯏꯅ ꯁꯨꯔꯕ ꯅꯤꯡꯊꯤꯔꯕ ꯅꯣꯡꯖꯥꯕꯤ ꯃꯈꯣꯡꯗꯨꯗ ꯑꯩꯒꯤ ꯏꯃꯥ, ꯅꯨꯄꯤ, ꯑꯉꯥꯡ ꯉꯝꯅꯃꯛꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯔꯤ꯫ ꯅꯣꯡꯖꯨ ꯊꯥ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯂꯩꯇꯥꯅ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯤꯟꯊꯗꯧꯔꯕ ꯈꯥꯡꯄꯣꯛ ꯐꯨꯔꯥ-ꯗꯂꯥꯟꯒꯨꯝꯈ꯭ꯔꯦ꯫ ꯀꯔꯝꯕ ꯆꯍꯤꯗ ꯇꯨꯈꯤꯕꯅꯣ? ꯀꯥꯎꯔꯕ ꯃꯅꯝ ꯆꯦꯜꯂꯕ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡ ꯀꯣꯠ ꯁꯨꯠꯅ ꯁꯤꯟꯗꯣꯛꯂꯦ꯫ ꯂꯥꯏꯔꯕꯤ ꯏꯃꯥꯒꯤ ꯂꯥꯏꯕꯛꯀꯤ ꯃꯌꯤꯁꯤꯡ ꯃꯥꯡꯈ꯭ꯔꯦ꯫ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯥꯖꯤꯟ ꯁꯥꯎꯒꯠꯅꯕꯗꯒꯤ ꯑꯣꯜꯂꯛꯄ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯖꯥꯏꯗꯒꯤ ꯃꯍꯤꯡ ꯃꯄꯥꯛ-ꯃꯄꯥꯛꯁꯤꯡ 1000 ꯆꯠꯄꯤ ꯑꯍꯟꯕꯒꯤ ꯃꯅꯝꯗ ꯉꯝꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯗꯨꯈꯛ ꯁꯦꯟꯅꯕꯗ ꯊꯕꯛ ꯆꯤꯟꯖꯔꯝꯕ BPLꯒꯤ ꯔꯦꯁꯟ ꯀꯥꯔꯗ ꯏꯃꯥꯅ ꯁꯦꯒꯥꯏꯗꯨꯅ ꯕꯤꯔꯤ ꯆꯥꯝꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯩꯒ ꯂꯦꯡꯊꯩꯅꯕꯗ ꯁꯨꯄꯔꯐꯥꯏꯟ ꯃꯅꯝ ꯅꯝꯃꯤ ꯂꯛꯅꯔꯝꯕ ꯈꯨꯡꯒꯪꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯉꯁꯤꯗꯤ ꯑꯩꯕꯨ ꯕꯦꯕꯥꯔ ꯇꯧꯕꯗ ꯍꯪꯒꯣꯏꯗ꯭ꯔꯦ꯫ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯉꯩ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜꯗ ꯄꯂꯦꯝ ꯑꯣꯛꯅꯔꯦ, ꯂꯥꯎꯔꯛꯏ, "ꯇꯥꯏꯇꯣꯝꯕ, ꯀꯣꯛꯊꯣꯡ ꯐꯥꯗꯅ ꯍꯜꯂꯛꯂꯕ꯭ꯔꯥ? ꯏꯁꯤꯡ ꯌꯥꯎꯔꯤ, ꯁ꯭ꯋꯥꯏꯗ ꯂꯥꯏꯕꯛ ꯌꯦꯡꯒꯦꯔꯣ?"
Ibotomba, nang sidi onto ida. Nasaga chanaba kuthong amata su maya lao. Aina thuna chat asana laurami. Makhale kaida akang bayam na yoli male. Gari mapot ama ni hayeng lairurage apokpi. Mabu karim na riboy ning laduna. Imana akampe thaduna aibu chay hawado. Tasin nadana ay hak thuna yang na jensilami. Sumang machida hangam maliba ay gitana thoirabina amuk oglai. Ngasidi hangam thong base ngari matat ama phau hek thak loy. Madusu hing na saudringai da thang thage. Sing laite. Madu hek ngam draba saita ay ibeto minatredana. Lepning dana khamba line bus kum. Ay na taptharaduna mabulaknay. Madusu mongzamgi betombi mabung tare ki machal. Angang oiringay kumkulay chukibagi song chadada khara khajik piksu pikshan jakibadani. Machinda Churasanpur ki uchi morok na kaidawrani. Piklaga subsilabasu ibetombi. Mahak sa sauning bana machin thige tawrai. Ima changlakpa ubadagi madu madi toklaga hairi. Phamlaga khongrai niktuna laibiyo. Hayengdagine ai satke. Ay sungame na mayeng bibagi wani. Matam manghan ningdraduna ay nahay. Nanggi hangam daw sanda pijakro. Adugane nahan makay namangda oy nangawba nanggi saring. Roga haibado. Kaithel jatuna thendringai sida lairula. Madu nang nabane ay natuna halaklise. Yena khada sensinduna ay nakokthongdu dam tharaga mayomda lawthoklaga imungda prap sanglami. Ay ki itawduda nupi ke imagasu ay tung tana inarai. Thong naw maning thong chen alon silaga ay na mayomdo makhoida karino haibado sugay na tami. Mapanda angang ama ani lang batabadagi ay nakhawdo kolaga phamungda phanchong khatli. Nupina sor thabet holaduna kangkhal tharai. Imana angang singdo lapna sanarunaba tanthokpa laknei. Ngamdraduna ngasai aina thangna lenkhiba makhul machadagi lising chatpi singdu amamamta satoklaga nupida pirami amagi mathangda ama mathang loiba khamba nairamde. Satli makai matamduda inakta tomhaubi aigi nupina aibu isanomduna haudoraklaga. Taitomba karina mangno mondubu segairaga angangdawna tera makai loina singthoktuna sanaribaduba. Wari asi matang asida loijari. Wari asi pathokjaba matamda soikiba lankiba yaurabasu mayamna pukjel chauna semdok janabagi tanja adu bibiramu. Mayamna nungsibiduna channel asibu like, subscribe, comment, share tawbiba kaubiganu.